Lamdam asigi tunggi damakta khanbiduna yumthong khudong yumgi faklangda amadi gate no NRC No Census thaba poster sing thetuna census ki mioi sing laklabasu support touroisi haina United Meitei Pangal Committee UMPC Manipur gi Advisor Islam Makakcha fongdokkhre wafamasi Campaign for Just and Fair Delimitation GFD gi mityeng makhada lilong haurebi turel ahanbida leiba Darul Ulum Markas ki committee na sillaga ngasi NRC tawdringaida mikok thiba yaroi IDP sing mayumda hanjan handringaida mikok thiba yaroi haina changsin khiba khongjang amada Islam Makakcha fongdokhibani No NRC No Census No IDP settlement No Census haina thaba placard sing sizinaduna leikai gi ahal sing amadi Darul Ulum Markas ki ustad oza sing amadi mahairoi sing na changsin khiba khongjang aduda sarukya khiba United Meitei Pangal Committee Manipur gi Advisor Islam Makakcha hai lamdam asida mitop miancha kaya changsin khibana maram oiraga mitop hana khandokhtringaida mikok thikrabadi Manipur gi apunmagi saktam amadi lengaklonda akaiba kaya laktuna yamna khudong thiningai oiba fibam amada soidana laklagani handak lakadoriba delimitation asida karigumba mitop sing yausin khrabadi maihorol-dagi leiraklaba aikhoi yelhaumi sing mutkiba yabagi akiba chawna leire maramasina mikok thidringaida tangai fadana NRC hana tawhauba mathau tai haiki kadai de exist tawthini koi haiba ngamdeba aduna mi masing gi matungina masai gi census tawda piriba mi masing tu gi matungina kendra masing leba kadori ne aduna kendra masing ji chumaina mangda jabagi kendra memang lakadoreba kendra tari dipan gi du mangda doraba chumchoi choidra aduna sigi pochi lakdorna bagi damta ahan da koi NRC tawon biu aduga mitop mian jaching je khandok biu aduga mohoi se halan thama matunda lamdam sida census tawragadi delimitation lak matamda koi mafam matam chana chana apuba phomda yenga census na piri ba report ki matugina delimitation tawbo yani haiba report to level like se aduna koi na khanka dab se koi rom kendra phomda man dilla bagi akiba lak labanina tanja sida koi ne NRC tawon lawda targadi koi केंद्र से मांग बगी फिल्म ने आइना जिन हाय तसे नै कोई ज्ञान तामिना तब जाते ममांग दे कोई किधर वारो को ज्ञान तामिना तब ले रसो अखोय हौति जेएफटी न चंसिल लगिबा खोमजन सिदा अखोय जौसिल लगा अखोय केंद्र से कन्ननबा मणिपुर की केंद्र हुफु से पूर्ण कन्ननबी दमता तंपात केंद्र निफु से कन्ननबी दमता अखोय पूर्ण होना मिनरगा एनआरसी तवनसी हाइबसी अखोय सिदा खछि खतने कोई दम मियाम द मरोइना थमजनी की बोफम से करी की नोइदा अखोइना चित्तनते NRC की मतंग से चंसिल खोमजंदा अखोय हौजि इनुमरेटर मैयामा सुपरवाइजर मैयामा थार ट्रेनिंग तब खोप तवे मसिगी ट्रेनिंग तब से अखोय थिंगी जेएफडी ना थिंगर खोतर लाइ हौजि फावदा तौबम ngамदे तपाकी मफमदा जिंगी नगाना ताब मफमदा सु मसि अखोय तौदे अदुबो ओनली द कुकी चिंगाव चिंहाइबा तारे कुकी अरिबा लेबिनबा जाबा अखोय की तब मणिपुरी ओइना लेबिनबा जाबा कुकी सु मैयाम लेबिबनिना कुकी सिंगदुनदी NRC तौबा तौदबा सेंसस तौहनगदबनी अखोय की सिट मसिंग हेगरकदबनी हाइबगी टाइपता मखोय अदुम लेथोखरे सिन मारमरगा मखोय की दुना मखोय की ओइदरसो अखोय की डेमोग्राफिक कायरकबा लेबनिना मसे अखोय जानिंदे हाइबसे मसे अखोय मतम चान लावरगा JFT na changsil labiba khomjan sida chogat poina akhoi na yumthong da NRC lakda NRC ki sorry delimitation natraga census ki lakda no census no NRC haibagi akhoi na masi lawba no NRC no census krai e se masi faklangda thonganda thela da nappaga akhoi census ki lakda ba enumerator natraga supervisor mayado adda akhoi support touroisi haibisi neba maroi khomjan se aduna sigi mayam se koi to minara kada aina tentana matam lawjabani